ꯆꯥꯗꯕꯗꯒꯤ gari thôi em adagi maningda akoi parda cinema do ura yone adu pangam parda thang da sunanda jam nga sum phadramnina chadramnina angang ju mathi phai dre hoji nga sadam de mathi phai dre ado keno ne hoji akoi chali je ngasi je irang turen da ni tamenglong da haitare ne irang river da ekoi nga phaba chaluge compulsory nga phani abi thajab lei haidi mamang da koi chalure ado yeng bada adum pha ya khara adum pha dongwan ba aduna yam lamna almost 90 5 km 100 km mukhi maya ne koi chatoi je Imphal dagi aduna koi ji chatpa hore journey je adaida mayam da aina video do na ga ina mudram ne na kudak te keno to na mayam nga farm da interest level sil no ma ma ai channel le bi be sil no ma ma so so da nan dak ti amu ka hai ta na na ngai na mu da be ga kai ga phaja phaja ba kra thi ra ga nam na ke video do ya am na ta khuding gi tha ga bang ngam da ba amu tha ga ba da phaja phaja ba kitang memorable ho da video sa ma ke khoi ji ka khoi manga lai je nu ngam ga mi taruk sure yu pung tara da di thol ko ne ado si je khoi ngana pung mari makhai manga dagi chatbagi plan ne ba adubu sam laikai gi koi gi lai gi ba thoram koi gi kong ma lei thong phat pa sajibu lei khun ba na pangthoi ado koi laikai da koi ba pangthok pham je adu na koi club gi kai gi loi mai ne na club su yong ne na mayam da adu gi lai gi thabak thorom do yawram ka adi sin mu khot ba torom ma tung nei da koi thorok ne da na kitang di thenge pung tara ai koi na irang yo ma tam dei da pung kai no mu ta ba je ama na tra ni ya man ama pung ani makai di jangan ni adamai toro kami ate samin nari ai ta ne aduna mereka ngapa itu jadi mereka video pada mereka tarken ayo yang dah gini oh yang di dalam sema kan thang pa ho ga da yang video pada yang live tu ya ada tu ada da network pa na Airtel gi kai network Airtel sim di pai re live tu setai oh ado network to phangam tar ga di I na keno troke adagi anum nga phabam dagi direct live tour su troke ba aduga keno tours nga phabi do yeng je yam ngai swai na amu ayo video ga nambang ngamba ai dai ne swai na ga nong photo ga koi plan se laga haina di koi de March sa se tong election gi kai gi me ama digi arapa sa pagop je election me a digi dang district koi na ada election gi kai gi me ama silure adagi koi jo election gi kai gi nom akoi jun sil lai dai ne ko masagi thabo ki gar sin jare election me oi gi yaw de ya na kram ju or do mai to yo zik di bo chulu ram ne na to ko me mai to emo ge project yang ja jiri tangkai chandri ba nungwa yo di tangkai kita ngen ado koina aino jiksi gi hangi je ti kem na te da by chance irang turen dai koi nga je pha da tar ga di ji yo by chance le ji barak turen dai ta ne ko ado yeng ga je irang da nga je pha tar ga di koi nga pha ni pa mi ja tra ado thoi nga pha mi ma ta pura adventure trip ni maning ne yaw river khong nung kai ga mayam je koi gi kai tent kem to bu gi tent ani ma pura adagi gas cylinder adagi stove kai ga loi ma pu la sa thang no cheng cha kai ga akoi ngasi journey je ngasi no moi journey na te ko 3 days ngasi Friday ne Saturday Sunday bokti pura full day 3 days e ko enjoy tor ni ada chan na ba thang na ba loi ma pu la he ta ne ising mai sing ado mai tor kan de to de ne ayo ga di he na no ai ne ji pu di only journey gi kai no ni no ko
ꯖꯔꯅꯤꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯩ ꯃꯃꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯥꯁꯨ ꯃꯃꯥꯡꯗ ꯐꯥꯔꯛꯑꯦ ꯚꯤꯗꯤꯑꯣ ꯁꯦꯝ ꯉꯝꯗꯕꯩ ꯇꯧꯗ ꯋꯥꯅꯤ ꯅꯪ ꯖꯤꯔꯤꯒꯤ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯅꯣꯏꯗ ꯀꯣꯏ ꯆꯠꯂꯨꯕ ꯀꯩꯀꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨ ꯅꯨꯡꯉꯥꯏ ꯀꯣꯏꯕ ꯑꯩꯈꯣꯏꯒꯤ ꯕꯣꯠꯇꯣ ꯑꯩꯈꯣꯏ ꯋꯥꯏꯔꯒ ꯄꯨꯂꯞ ꯀꯩꯅꯣ ꯀꯔꯤ ꯍꯤ ꯅꯔꯥꯟꯗꯣ ꯕꯕꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯅꯦ ꯑꯗꯨꯕꯨꯗꯤ ꯅꯥꯔꯥꯟꯗꯣ ꯕꯕꯥ ꯈꯨꯔꯝꯃꯒ ꯅꯥꯔꯥꯟꯗꯣ ꯈꯨꯔꯝꯃꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯐꯥꯎ ꯆꯠꯄꯒꯤ ꯇꯤꯄꯥꯏꯃꯨꯛ ꯆꯠꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯃꯝꯃꯦ ꯇꯤꯄꯥꯏꯃꯨꯛ ꯖꯤꯔꯤꯗꯒꯤ ꯇꯤꯄꯥꯏꯃꯨꯛ ꯗꯥꯝꯗ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦ ꯕꯣꯠꯇ ꯆꯠꯇꯣꯏꯅꯦ ꯕꯔꯥꯛ ꯇꯨꯔꯦꯟꯗꯒꯤ ꯕꯣꯠ ꯋꯥꯏꯔꯒ ꯑꯗꯣ ꯇꯤꯄꯥꯏꯃꯨꯛ ꯍꯥꯏꯁꯦ ꯇꯤꯄꯥꯏꯃꯨꯛ ꯗꯥꯝ ꯂꯩꯌꯦꯕ ꯖꯒꯥꯗꯨꯗꯔ ꯗꯥꯝ ꯃꯅꯥꯛꯇꯨꯗ ꯆꯠꯇꯣꯏꯅꯦ ꯖꯤꯔꯤꯗꯒꯤ ꯆꯪꯗꯣꯏꯅꯤ ꯑꯣ ꯅꯨꯃꯤꯠ 30ꯅꯤꯃꯨꯛ ꯆꯪꯉꯦ ꯍꯥꯏ ꯏꯁꯤꯡ ꯂꯝꯕꯤꯗ ꯏꯁꯤꯡꯗ ꯕꯔꯥꯛ ꯍꯤꯗ ꯑꯗꯨꯝ ꯆꯠꯀꯗꯧꯅꯦ ꯍꯤꯗ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯂꯣꯏ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯀꯗꯧꯅꯦ ꯇꯤꯄꯥꯏꯃꯨꯛ ꯗꯥꯝ ꯍꯣꯏꯅꯦ ꯑꯗꯨ ꯇꯤꯄꯥꯏꯃꯨꯛ ꯆꯠꯄꯗꯤ ꯕꯔꯥꯛꯇꯒꯤꯅ ꯇꯤꯄꯥꯏꯃꯨꯛ ꯐꯥꯎ ꯆꯠꯄꯗ ꯅꯨꯃꯤꯠ 30 ꯍꯤꯗ ꯑꯗꯨꯗꯤ ꯍꯤꯗ ꯂꯦꯛꯄꯒꯤ ꯆꯥꯕꯒꯤ ꯂꯣꯏ ꯌꯥꯎꯔꯦ ꯂꯤꯁꯤꯡ 10 ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯏ ꯀꯩꯅꯣ ꯑꯁ ꯃꯌꯥꯝ ꯖꯔꯅꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯍꯦ ꯐꯦꯁꯕꯨꯛꯀꯤ ꯊꯕꯛꯀꯤ ꯐꯪꯗꯕꯗ ꯑꯗꯨ ꯅꯨꯡꯉꯥꯏꯅꯤ 30 ꯀꯣ ꯖꯔꯅꯤꯁꯦ ꯏꯁꯤꯡ ꯃꯊꯛꯇꯗꯤ ꯋꯥꯗꯤ ꯋꯥꯁꯜꯂꯛꯇꯅꯕ ꯅꯨꯃꯤꯠ 2-3 ꯋꯥꯔꯣꯏ ꯃꯤ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡ ꯃꯊꯛꯇ ꯆꯠꯇꯣꯏꯁꯦ ꯏꯁꯤꯡ ꯃꯊꯛꯁꯤꯗ ꯍꯤꯁꯤꯗ ꯌꯥꯎꯗꯣꯏꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯁ ꯊꯣꯡꯅꯕ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯐꯤꯠꯇ ꯄꯨꯔꯦꯅ ꯇꯨꯝꯅꯕ ꯈꯣꯠꯅꯕ ꯂꯣꯏ ꯁꯦꯝꯖꯔꯒ ꯇꯨꯝꯕ ꯈꯣꯠꯄ ꯆꯥꯕ ꯂꯣꯏꯅꯃꯛ ꯍꯤ ꯃꯊꯛ ꯇꯧꯗꯣꯏꯅꯦ ꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯝꯕ ꯍꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯍꯤ ꯑꯣꯏꯔꯒꯁꯨ ꯃꯤ 200ꯃꯨꯛ ꯇꯣꯡꯕ ꯌꯥꯕ ꯍꯤꯅꯦꯕꯀꯣ ꯏꯟꯖꯤꯟ ꯄꯥꯟꯕ ꯏꯟꯖꯤꯟ ꯄꯥꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔ ꯇꯣꯉꯥꯟꯅ ꯂꯩꯔꯒ ꯄꯥꯟꯖꯕ ꯍꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 10ꯃꯨꯛ ꯆꯠꯂꯒ ꯃꯤ 200ꯃꯨꯛ ꯇꯣꯡꯕ ꯌꯥꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯇꯨꯝꯕ ꯆꯥꯕ ꯂꯣꯏꯅꯃꯛ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯌꯦ ꯃꯊꯛꯇ ꯂꯣꯏ ꯐꯝꯃꯦꯅ ꯆꯥꯕ ꯊꯛꯄ ꯍꯤꯗꯣ ꯃꯥꯏ ꯃꯊꯣꯟ 2ꯒ ꯁꯨꯕ ꯍꯤ ꯁꯨꯔꯁꯨ ꯂꯩ ꯁꯨꯗꯕꯁꯨ ꯑꯗꯨꯁꯨ ꯀꯨꯞꯄꯦꯕ ꯃꯊꯛꯀ ꯂꯣꯏ ꯀꯨꯞꯄꯦ ꯃꯊꯛ ꯂꯣꯏ ꯀꯨꯞꯄꯤ ꯅꯣꯡ ꯇꯥꯔꯁꯨ ꯆꯣꯠꯂꯣꯏ ꯂꯣꯏ ꯌꯥꯎꯔꯦ ꯈꯣꯡ ꯍꯥꯝꯐꯝ ꯀꯩꯗꯧꯕ ꯏꯔꯨꯖꯐꯝꯕꯨ ꯌꯥꯎꯔꯦ ꯍꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯍꯥꯏꯔꯒ ꯀꯩꯅꯣꯅꯤ ꯑꯦꯅꯥꯀꯣꯟꯗꯥꯒꯤ ꯑꯦꯚꯦꯟꯖꯔꯅꯤ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯑꯦꯚꯦꯟꯖꯔ ꯅꯨꯃꯤꯠ 10ꯅꯤ ꯑꯞ ꯗꯥꯎꯟ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯛ ꯌꯥꯗ꯭ꯔꯦ ꯅꯦꯠꯋꯥꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝꯅ ꯐ꯭ꯂꯛꯆꯨꯌꯦꯠ ꯇꯧꯕꯅꯤꯅꯀꯣ ꯑꯅꯦꯝ ꯑꯋꯥꯡ ꯌꯥꯝ ꯁꯥꯟꯅꯕꯅꯤꯅ ꯍꯦꯛꯇ ꯃꯔꯛꯇ ꯁꯤ ꯍꯣꯔꯦꯟ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ ꯖꯒꯥꯁꯦ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯇꯠꯂꯝꯃꯗꯧꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯟꯇꯤꯅ꯭ꯌꯨꯗꯤ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯇꯤꯄꯥꯏꯃꯨꯛꯀꯤ ꯖꯔꯅꯤꯗꯣ ꯑꯗꯨ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯔꯤꯚꯔꯗꯒ ꯆꯠꯂꯨꯏ ꯏꯟꯗꯤꯌꯥꯟ ꯑꯣꯏꯜ ꯄꯝ ꯑꯅꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯊꯥꯎ ꯍꯥꯟꯇꯣꯛꯑꯒꯦ ꯑꯅꯧꯕꯁꯤꯅ ꯊꯥꯎ ꯍꯥꯟꯕ ꯅꯨꯡꯉꯥꯏ ꯃꯈꯣꯡ ꯆꯥ ꯌꯥꯝ ꯂꯦꯡꯗꯦ ꯑꯔꯤꯕꯗ ꯌꯥꯝ ꯂꯦꯡꯉꯤ ꯈꯞ ꯌꯥꯝ ꯁꯥꯟꯅꯩ ꯊꯥꯎ ꯁꯦꯡꯕ ꯈꯣꯠꯄ ꯈꯦꯠꯅꯩꯌꯦꯕ ꯆꯠꯄꯗꯁꯨ ꯁꯤꯗ ꯍꯜꯂꯛꯑꯦ ꯁꯤ ꯑꯍꯥꯟꯕ ꯍꯥꯟꯅꯒꯤ ꯌꯥꯎꯕꯩ ꯅꯠꯇꯗꯤ 2,000ꯅ ꯀꯣꯟꯅꯔꯣꯏ ꯈꯨꯝꯖꯜꯂꯣ ꯊꯣꯡ ꯆꯠꯄꯗ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯊꯥꯔꯤꯗꯣ ꯑꯦꯌꯥꯔꯇꯦꯜ ꯌꯥꯗꯦ ꯁꯤ ꯑꯦꯌꯥꯔꯇꯦꯜ ꯖꯤꯑꯣ ꯌꯦꯡꯁꯤꯔꯣ ꯖꯤꯑꯣꯗꯤ ꯌꯦꯡꯉꯨ ꯀꯩꯅꯣ ꯖꯤꯑꯣ ꯐꯨꯜ ꯍꯣꯏ ꯃꯥꯏꯀꯦꯜ ꯑꯩꯀꯣꯝ ꯌꯥꯝ ꯆꯞꯄꯦ ꯍꯥꯏꯔꯦ ꯃꯥꯏꯀꯦꯜ ꯍꯥꯏꯁꯦ ꯆꯞꯄꯦ ꯆꯨꯝꯃꯦ ꯏꯟꯇꯔꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦ ꯏꯚꯟ ꯍꯧꯖꯤꯛ ꯈꯥꯝꯃꯤꯁꯤꯐꯥꯎꯗ ꯑꯗꯨꯝ ꯆꯞꯄꯦꯕꯁꯦ ꯃꯥ ꯍꯥꯏꯁꯦ ꯏꯔꯤꯜ ꯔꯤꯚꯔꯗꯁꯨ ꯂꯥꯛꯑꯣ ꯏꯔꯤꯜ ꯔꯤꯚꯔꯁꯦ ꯇꯧꯁꯦ ꯅꯝꯕꯣꯜꯒꯤꯗꯨꯕꯨ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯅꯝꯕꯣꯜꯒꯤꯗꯣ ꯑꯣꯏꯅꯤ ꯍꯥꯏꯕꯅꯦ ꯑꯗꯨ ꯐꯖꯩ ꯍꯥꯏꯕꯅꯦ ꯌꯥꯝꯅ ꯑꯗꯣ ꯑꯩ ꯗꯦꯠ 10ꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯅꯝꯕꯣꯜ ꯃꯥꯏꯀꯦꯜ ꯗꯦꯠ 10 ꯃꯥꯏꯀꯦꯜ ꯅꯝꯕꯣꯜꯒꯤ ꯖꯦꯈꯥꯏꯗꯤ ꯂꯩꯔꯝꯃꯤꯅꯦ ꯀꯣꯏ ꯆꯣꯞꯀꯦ ꯍꯥꯏꯔꯣ ꯕ꯭ꯔꯣ ꯃꯥꯅꯦ ꯀꯣꯏ ꯆꯠꯇꯣꯏꯅꯦ ꯂꯥꯏꯚꯁꯦ ꯑꯩꯅ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯔꯒ ꯑꯃꯨꯛ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛ ꯅꯦꯠꯋꯥꯛ ꯈꯤꯇꯪ ꯁꯤ ꯚꯤꯗꯤꯑꯣ ꯁꯨꯝ
ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯏꯔꯪ ꯆꯠꯇꯣꯏꯁꯦ ꯑꯗꯣ 이런 이제 봄에 거품 나오니 봄담도 엄청 하려고 그 이름도 돌아 봄담 그런데 거기 사람 디오미는 kalanja 좀 되나 여기 따ngau 시즌에 와는 할때 시 비싼 흉당 여름에 또 짝을 아이 그러다 업데이트 로 그러면 그래 람비를 짜진 또 봐. 그거 이 시고 또 ai ya ce am ka do ji aduna roshan ba kan tarak